London yauna paikhigadauba Air India Flight 171 nangarang Ahmedabad International Airport agi paikhatkraba matung ikan kanadana kaikhiba thodok adugi matangda Awangba Thakta Thijinnaba Leingakna order Pikhre haina Civil Aviation Minister Mohan Naidu na phongdokre Hairiba Thijinnaba Aircraft Accident Investigation Bureau da sinakibagaloinana International Civil Aviation Organization na semba chanakanglon gi matung inna pangthokani Minister na makata na haikibada Leingak asina Awangba Thaki Committee amasu semnaba thaurang tawbagaloinana committee asida lamda expert oiraba seng yauhanduna laibak thiba thodok asigi matangda marik chumna yengsingani masiga loinana committee sina aviation gi safety da hena mapangal kankhat hannaba thabak tawbagaloinana ngarang thokiba plane kaibagi thodok asigumba matungda thokpadagi ngak thoknaba thabak tawgani haina phongdokhi Nakalamaromda Prime Minister Narendra Modi na ngarangi plan kaibagi thodok aduga mari leinana ngasi Ahmedabad cha review meeting ama pangthokhibaga loinana ngarangi thodok aduda laikhidraba Gujarat ki hanagi Chief Minister Vijay Rupani gi imung manunga unakre AIR gi paw matung ina plan kaibada laikhidraba miyoi kaya masak khangdok pangambaga loinana postmortem loiraba matung imung manungda khusinakre hauzik fawbada asi bahakchang taruk imung manungda khusinakre hairi